ꯐꯥꯎꯔꯤꯕ ꯅꯤꯡꯉꯝꯗꯕꯗꯨꯒꯤ ꯆꯩꯅꯥꯗꯨꯅ ꯃꯁꯥꯗꯣ ꯂꯨꯝꯊꯔꯦ꯫ ꯃꯤꯠꯃꯥꯡꯗ ꯇꯝꯊꯤꯅ ꯍꯥꯠꯈꯤꯕ ꯃꯇꯥꯎꯗꯣ ꯀꯟꯕ ꯉꯝꯍꯧꯗꯕꯒꯤ ꯑꯗꯨꯕꯨ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯈꯨꯠꯇ ꯆꯤꯡꯖꯪ ꯄꯥꯏ ꯌꯦꯟꯗꯦꯝ ꯊꯔꯥꯛ ꯁꯣꯏꯕꯒꯨꯝ ꯊꯕꯠ ꯂꯥꯎꯅ ꯀꯛꯈ꯭ꯔꯦ꯫ ꯂꯣꯡꯉꯨꯒꯤ ꯃꯀꯣꯛꯀ ꯃꯁꯥꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯇꯥꯈ꯭ꯔꯦ꯫ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯅꯤꯗꯨꯒꯤ ꯑꯀꯛꯄ ꯃꯀꯣꯛ ꯑꯃꯗꯤ ꯍꯛꯆꯥꯡꯗꯒꯤ ꯆꯦꯟꯊꯔꯛꯄ ꯑꯉꯥꯡꯕ ꯏꯈꯦꯡꯅ ꯃꯐꯝꯗꯨꯗ ꯂꯧꯈꯣꯡ ꯑꯣꯏꯅ ꯆꯦꯜꯂꯦ꯫ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯅꯤꯗꯨꯅ ꯇꯥꯗꯨꯅ ꯂꯩꯕꯗꯨ ꯎꯕꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯄꯦꯟꯕ ꯄꯣꯛꯑꯦ ꯃꯀꯣꯛ ꯌꯥꯎꯗꯕ ꯅꯨꯄꯥꯗꯣ꯫ ꯃꯤꯀꯨꯞ ꯈꯔ ꯃꯐꯝꯁꯤꯗ ꯂꯝꯗꯝꯂꯝꯂꯒ ꯑꯃꯨꯕ ꯃꯩꯈꯨ ꯑꯣꯟꯗꯨꯅ ꯑꯍꯥꯡꯕ ꯃꯥꯂꯪꯗ ꯇꯤꯟꯈꯤꯔꯝꯃꯦ꯫ ꯂꯥꯏꯕꯛꯅ ꯑꯁꯤꯕꯒꯤ ꯈꯌꯥꯠꯇ ꯄꯨꯗꯨꯅ ꯄꯣꯂꯣꯏ ꯐꯖꯈꯤꯗ꯭ꯔꯕ ꯆꯧꯕꯣꯜ ꯑꯃꯗꯤ ꯂꯣꯡꯍꯨꯒꯤ ꯃꯔꯥꯏꯕꯛ ꯇꯝꯊꯤꯔꯕ ꯑꯍꯤꯡꯒꯤ ꯊꯧꯗꯣꯛꯇꯨꯅ ꯃꯔꯥꯏꯕꯛ ꯂꯦꯞꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯎꯃꯪꯗ ꯁꯤꯡ ꯆꯟꯕ ꯃꯤꯑꯣꯏ ꯈꯔꯅ ꯇꯝꯊꯤꯅ ꯃꯤꯍꯥꯠꯇꯤꯅ ꯍꯥꯠꯇꯣꯛꯄꯤꯈ꯭ꯔꯕ ꯂꯣꯡꯍꯨ ꯑꯃꯗꯤ ꯆꯧꯕꯣꯟꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯊꯦꯡꯅꯔꯦ꯫ ꯇꯝꯕ ꯅꯤꯄꯥ ꯈꯔꯅ ꯑꯁꯤꯕ ꯍꯛꯆꯥꯡꯗꯨꯒ ꯑꯀꯛꯄ ꯃꯀꯣꯛꯁꯤꯡꯗꯨꯒ ꯋꯥꯒꯤ ꯁꯒꯥꯏ ꯑꯃꯗ ꯍꯥꯞꯂꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯌꯨꯝ ꯌꯧꯅꯕ ꯄꯨꯔꯛꯏ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯇꯝꯊꯤꯕ ꯃꯤꯁꯤꯁꯤꯅ ꯁꯝꯖꯣꯛꯇ ꯄꯥꯟꯕ ꯑꯋꯥ ꯅꯤꯡꯊꯧꯒꯤ ꯃꯅꯥꯀꯣꯡ ꯌꯧꯈ꯭ꯔꯦ꯫ ꯃꯤꯁꯤꯁꯤꯅ ꯑꯆꯧꯕ ꯋꯥꯊꯣꯛ ꯑꯣꯏꯔꯦ꯫ ꯁꯤꯔꯕ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯃꯤꯍꯥꯠ ꯑꯁꯤꯗ ꯆꯦꯟꯅꯔꯤꯕꯗꯣ ꯐꯥꯕꯤꯌꯨ ꯍꯥꯏꯗꯨꯅ ꯇꯤꯡ ꯁꯣꯛꯄ ꯃꯈꯩ ꯂꯩꯕꯥꯛ ꯅꯤꯡꯊꯧꯗ ꯋꯥꯀꯠꯂꯦ꯫ ꯁꯝꯖꯣꯛꯀꯤ ꯅꯤꯡꯊꯧ ꯈꯣꯡꯐꯥꯁꯨ ꯃꯤꯍꯥꯠꯁꯤꯗ ꯆꯦꯟꯅꯔꯤꯕꯁꯤꯡ ꯑꯗꯣ ꯅꯨꯃꯤꯠ 7ꯅꯤꯒꯤ ꯃꯅꯨꯡꯗ ꯁꯣꯏꯗꯅ ꯄꯨꯊꯣꯛꯀꯅꯤ ꯍꯥꯏꯗꯨꯅ ꯑꯁꯤ ꯑꯅꯥ ꯅꯪꯂꯕ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯑꯆꯧꯕ ꯑꯆꯦꯠꯄ ꯊꯥꯖꯕ ꯄꯤꯔꯝꯃꯤ꯫ ꯁꯝꯖꯣꯛ ꯅꯤꯡꯊꯧꯅ ꯃꯥꯒꯤ ꯂꯥꯟꯃꯤꯒ ꯂꯥꯟꯖꯤꯡ ꯄꯨꯔꯦꯜꯒ ꯎꯃꯪ ꯑꯗꯨꯗ ꯑꯁꯤꯕꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯃꯤꯍꯥꯠꯄ ꯀꯅꯥꯅꯣ ꯈꯪꯗꯣꯛꯅꯕ ꯍꯥꯏꯗꯨꯅ ꯃꯔꯤ ꯃꯈꯣꯡ ꯑꯃꯗꯤ ꯈꯨꯗꯝ ꯆꯥꯡꯗꯝ ꯈꯪꯕ ꯌꯥꯕ ꯊꯤꯗꯣꯛꯅꯕ ꯊꯥꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯂꯩꯕꯥꯛ ꯅꯤꯡꯊꯧ ꯃꯤꯁꯤ ꯑꯁꯤꯅ ꯑꯆꯧꯕ ꯂꯥꯡꯇꯛꯅꯕ ꯑꯃꯗꯤ ꯑꯣꯏꯍꯜꯂꯤ꯫ ꯑꯃꯔꯣꯝꯗ ꯃꯤꯆꯝꯁꯤꯡꯗꯤ ꯎꯃꯪꯁꯤꯗ ꯁꯤꯡ ꯆꯟꯕ ꯑꯃꯗꯤ ꯑꯇꯩ ꯊꯕꯛ ꯊꯧꯔꯝ ꯀꯌꯥꯒꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯖꯕ ꯐꯥꯎꯕ ꯉꯝꯖꯗ꯭ꯔꯦ꯫ ꯀꯅꯥꯁꯨ ꯈꯦꯎ ꯍꯧꯕ ꯎꯃꯪꯁꯤꯒꯤ ꯃꯅꯨꯡꯗ ꯂꯥꯟꯁꯤꯟꯗꯅ ꯃꯄꯥ ꯂꯥꯟꯅ ꯐꯥꯎꯕ ꯆꯠꯅꯤꯡꯗꯦ꯫ ꯁꯣꯝꯗꯪꯅ ꯀꯝꯗꯧꯔꯤ? ꯂꯥꯟꯖꯤꯡ ꯄꯨꯔꯦꯜ ꯑꯊꯧꯕ ꯈꯦꯒꯣꯄꯌꯥꯅ ꯃꯥꯒꯤ ꯂꯥꯟꯃꯤ ꯀꯥꯡꯕꯨꯁꯤꯡꯒ ꯂꯣꯏꯅꯅ ꯂꯥꯛꯄꯅ ꯃꯤꯍꯥꯠꯇꯨꯒꯤ ꯍꯧꯔꯛꯐꯝ ꯑꯣꯏꯔꯤꯕ ꯎꯃꯪꯗꯨꯒꯤ ꯃꯅꯨꯡꯗ ꯌꯧꯔꯦ꯫ ꯈꯦꯒꯣꯄꯌꯥꯅ ꯃꯥꯅ ꯂꯨꯅ ꯇꯧꯖꯕ ꯂꯥꯟꯃꯤ ꯄꯦꯗꯣꯌꯥꯒ ꯋꯥꯔꯤ ꯁꯥꯅꯩ꯫ ꯑꯉꯝꯕ, ꯀꯔꯤ ꯎꯕꯤꯔꯕ꯭ꯔꯥ ꯃꯥꯂꯦꯝ ꯂꯩꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯈꯦꯎꯁꯦ? ꯂꯣꯟꯅ ꯑꯍꯤꯡꯁꯤꯗ ꯇꯨꯃꯤꯟ ꯀꯅꯥ ꯈꯪꯗ꯭ꯔꯤꯉꯩ ꯎꯗ꯭ꯔꯤꯉꯩꯗ ꯁꯣꯏꯗꯅ ꯌꯥꯟꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯃꯁꯤ ꯌꯥꯟꯕ ꯍꯣꯠꯅꯔꯤꯉꯩ ꯂꯣꯟꯅ ꯍꯨꯅꯕ ꯍꯣꯠꯅꯔꯤꯉꯩ ꯃꯤꯍꯥꯠꯄꯗꯨꯅ ꯈꯪꯍꯧꯗꯅ ꯊꯣꯛꯂꯛꯂꯒ ꯃꯁꯤꯒꯤ ꯃꯤꯍꯥꯠꯁꯦ ꯆꯠꯊꯔꯝꯕ ꯌꯥꯏ꯫ ꯌꯥꯅꯤꯡꯉꯤ ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯎ꯫ ꯎ ꯑꯁꯤ ꯌꯥꯟꯕꯗ ꯁꯤꯖꯤꯟꯅꯔꯤꯕ ꯆꯤꯡꯖꯪꯗꯨꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯌꯥꯏꯕꯤ ꯊꯋꯥꯏ ꯂꯧꯕꯅꯤ꯫ ꯑꯗꯨꯕꯨ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯔꯤꯕꯗꯤ ꯎ ꯌꯥꯟꯕꯗ ꯁꯤꯖꯤꯟꯅꯕ ꯆꯤꯡꯖꯪ ꯑꯗꯣ ꯀꯗꯥꯏꯅꯣ ꯍꯥꯏꯕꯁꯤꯅꯤ꯫ ꯉꯁꯥꯏꯗꯒꯤ ꯊꯤꯔꯤꯕꯁꯦ ꯅꯨꯃꯤꯠꯅ ꯆꯞ ꯌꯨꯡꯂꯕ ꯃꯇꯝꯁꯤ ꯐꯥꯎꯕ ꯆꯤꯡꯖꯪꯗꯨꯒꯤ ꯂꯪꯂꯥ ꯂꯪꯖꯤꯟ ꯈꯖꯤꯛꯇ ꯐꯥꯎꯕ ꯊꯤꯕ ꯐꯪꯗꯕꯁꯤꯅꯤ꯫ ꯆꯨꯝꯃꯤꯅꯦ ꯅꯪꯅ ꯍꯥꯏꯔꯤꯗꯣ꯫ ꯑꯩꯗꯤ ꯉꯁꯥꯏ ꯃꯈꯩ ꯈꯟꯕꯨ ꯈꯜꯂꯨꯗꯦ꯫ ꯉꯁꯥꯏꯗꯒꯤ ꯌꯦꯡꯂꯤꯕꯅꯤ ꯃꯤꯍꯥꯠꯁꯤ ꯆꯠꯊꯕꯗ ꯁꯤꯖꯤꯟꯅꯕ ꯊꯥꯡ ꯇꯦꯟ ꯅꯠꯇ꯭ꯔꯒ ꯈꯨꯠꯂꯥꯏ ꯑꯗꯣ꯫ ꯑꯗꯨꯕꯨ ꯃꯥꯡꯗ ꯌꯥꯇꯥꯗꯨꯅ ꯂꯩꯔꯤꯕ ꯈꯦꯎꯁꯤꯅ ꯈꯨꯗꯝꯅꯤ꯫ ꯃꯁꯤ ꯌꯥꯟꯕꯗ ꯁꯤꯖꯤꯟꯅꯕ ꯆꯤꯡꯖꯪꯗꯨꯅ ꯃꯤꯍꯥꯠꯇꯣ ꯆꯠꯊꯕꯗ ꯁꯣꯏꯗꯅ ꯁꯤꯖꯤꯟꯅꯔꯝꯒꯅꯤ꯫ ꯃꯤꯍꯥꯠꯇꯣ ꯄꯥꯡꯊꯣꯛꯂꯕ ꯃꯇꯨꯡ ꯃꯤꯍꯥꯠꯄꯗꯨꯅ ꯁꯣꯏꯗꯅ ꯈꯨꯠꯂꯥꯏ ꯑꯗꯣ ꯃꯁꯥꯒ ꯏꯔꯣꯏꯅꯅ ꯁꯣꯏꯗꯅ ꯄꯨꯗꯨꯅ ꯆꯠꯂꯝꯃꯅꯤ꯫ ꯑꯗꯨꯕꯨ ꯑꯃꯨꯛꯁꯨ ꯃꯤꯍꯥꯠꯄꯗꯨꯒꯤ ꯃꯔꯝꯗ ꯃꯥꯕꯨ ꯐꯥꯕ ꯌꯥꯕ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯕ ꯈꯨꯗꯝ ꯑꯃꯠꯇ ꯂꯩꯇꯕꯁꯤꯅꯤ꯫ ꯈꯦꯎ ꯈꯔꯒꯤꯗꯃꯛ ꯇꯥꯡꯂꯕ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯂꯃꯈꯥꯡꯗ ꯍꯦꯛ ꯈꯥꯡꯉꯨ ꯊꯛꯇ ꯃꯥꯡꯉꯦꯗꯣ ꯃꯁꯤꯒꯤ ꯈꯜꯂꯨꯔꯒ ꯅꯨꯡꯉꯥꯏꯇꯦ꯫
ꯈꯦꯎꯁꯤꯅ ꯑꯁꯤꯕꯒꯤ ꯃꯔꯨꯞ ꯑꯣꯏꯗꯨꯅ ꯄꯨꯈ꯭ꯔꯦ ꯍꯥꯏꯕꯗ ꯍꯥꯏꯃꯟꯕ ꯊꯣꯛꯂꯔꯣꯏ꯫ ꯑꯔꯣꯏꯕꯗꯗꯤ ꯑꯁꯤꯕꯅ ꯃꯥꯡꯖꯩ ꯍꯥꯏꯗꯨꯅꯤ꯫ ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦ, ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯇꯧꯐꯝ ꯊꯣꯛꯄꯗꯤ ꯇꯧꯗꯕ ꯌꯥꯗꯦ꯫ ꯃꯤꯌꯥꯝꯒꯤ ꯄꯨꯛꯅꯤꯡꯗ ꯐꯥꯎꯔꯤꯕ ꯑꯀꯤꯕꯗꯣ ꯃꯔꯨ ꯐꯨꯛꯅ ꯃꯥꯡꯍꯟꯈꯤꯅꯕ ꯃꯤꯍꯥꯠꯄꯗꯣ ꯐꯪꯅꯕ ꯊꯤꯗꯕ ꯌꯥꯗꯕꯅꯤ꯫ ꯍꯣꯏ ꯑꯉꯝꯕ꯫ ꯑꯁꯨꯝꯅ ꯈꯦꯒꯣꯄꯦꯌꯥ ꯑꯃꯗꯤ ꯄꯦꯗꯣꯌꯥ ꯑꯅꯤꯗꯣ ꯋꯥꯔꯤ ꯁꯥꯟꯅ ꯑꯀꯣꯏꯕꯗꯨꯗ ꯃꯤꯍꯥꯠꯄꯗꯨꯒꯤ ꯂꯪꯂꯥ ꯂꯪꯖꯤꯟ ꯐꯪꯅꯕ ꯀꯣꯏꯊꯤ ꯊꯤꯔꯤ꯫ ꯑꯗꯨꯕꯨ ꯉꯁꯥꯏ ꯑꯌꯨꯛ ꯑꯉꯟꯕꯗꯒꯤ ꯅꯨꯃꯤꯠꯅ ꯋꯥꯇꯣꯝ ꯂꯣꯝꯂ ꯐꯥꯎꯕꯗ ꯃꯈꯣꯏꯅ ꯃꯐꯝꯁꯤꯗ ꯂꯥꯛꯇꯨꯅ ꯍꯣꯠꯅꯔꯤꯕꯁꯤꯡ ꯑꯁꯦ ꯑꯔꯦꯝꯕꯅꯤ꯫ ꯈꯖꯤꯛꯇꯪ ꯃꯤꯍꯥꯠꯄꯗꯨꯒꯤ ꯈꯨꯗꯝ ꯆꯥꯡꯗꯝ ꯑꯣꯏꯕ ꯌꯥꯕ ꯑꯃ ꯐꯥꯎꯕ ꯐꯪꯗꯕꯁꯤꯅꯤ꯫ ꯍꯣꯠꯅꯕꯗꯤ ꯂꯦꯞꯇꯦ꯫ ꯎꯃꯪꯗꯨꯒꯤ ꯑꯀꯣꯏꯕꯗ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯀꯔꯤ ꯂꯩꯔꯤ ꯍꯥꯏꯗꯨꯅ ꯌꯦꯡꯉꯤ꯫ ꯀꯨꯞꯊꯅ ꯊꯤꯖꯤꯟ ꯍꯨꯝꯖꯤꯟꯕ ꯇꯧꯔꯕꯁꯨ ꯄꯨꯝꯅꯃꯛ ꯃꯥꯏꯊꯤꯔꯤ꯫ ꯍꯧꯖꯤꯛꯁꯨ ꯆꯥꯎꯊꯣꯛꯄ ꯌꯥꯕ ꯃꯇꯥꯡ ꯑꯣꯏꯔꯝꯗꯦ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯅꯨꯃꯤꯠꯁꯤꯃꯒꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ, ꯁꯝꯖꯣꯛ ꯅꯤꯡꯊꯧꯒꯤ ꯏꯌꯣꯡꯁꯪꯗ ꯃꯤꯅꯥꯏ ꯊꯥꯡ ꯆꯜꯂꯕꯤ ꯂꯥꯏꯔꯤꯛ ꯈꯣꯝꯕꯤꯗꯣ ꯀꯕꯣꯒꯤ ꯃꯨꯈꯤ ꯃꯨꯀꯥ ꯂꯪ ꯁꯤꯖꯤꯟꯅꯗꯨꯅ ꯆꯔꯩ ꯐꯤ ꯁꯥꯔꯤ꯫ ꯅꯨꯔꯥ ꯃꯥꯗꯤ ꯅꯤꯡꯊꯤꯕꯤ, ꯃꯤꯅꯥꯏꯁꯤꯡꯗ ꯆꯜꯂꯕꯁꯨ ꯁꯛꯁꯨ ꯅꯤꯡꯊꯤꯕꯤ꯫ ꯆꯥꯎꯈ꯭ꯔꯕ ꯀꯕꯣ ꯂꯩꯕꯥꯛꯇ ꯃꯥꯒꯨꯝꯕꯤ ꯁꯛ ꯐꯖꯕꯤ ꯅꯨꯖꯥꯗꯤ ꯂꯩꯔꯝꯗꯦ꯫ ꯑꯗꯨꯅ ꯂꯥꯏꯔꯤꯛ ꯈꯣꯝꯕꯤꯕꯨ ꯀꯕꯣ ꯅꯨꯄꯤ ꯃꯈꯩꯅ ꯀꯜꯂꯛꯅꯩ꯫ ꯁꯥꯔꯕ ꯀꯥꯂꯦꯟꯒꯤ ꯃꯩꯁꯥ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯂꯩꯔꯤ ꯈꯖꯥꯏꯗ ꯃꯥꯂꯦꯝ ꯂꯩꯁꯥ ꯑꯉꯧꯕ ꯇꯩꯔꯤ ꯀꯣꯔꯧꯒꯤ ꯃꯩꯁꯥꯗꯒꯤ ꯉꯥꯛꯊꯣꯛꯅꯕ꯫ ꯑꯗꯨꯕꯨ ꯑꯉꯛꯄꯅꯤ, ꯃꯥꯂꯦꯝ ꯂꯩꯁꯥ ꯇꯩꯔꯕꯁꯨ ꯃꯥꯏꯊꯣꯡꯗꯣ ꯍꯦꯟꯅ ꯉꯥꯟꯊꯣꯛꯄꯣꯏ ꯍꯦꯟꯅ ꯐꯖꯊꯣꯛꯄꯣꯏ ꯇꯧꯏ꯫ ꯑꯌꯨꯛ ꯑꯉꯟꯕꯗꯒꯤ ꯆꯔꯩ ꯐꯤ ꯁꯥꯕ ꯋꯥꯔꯗꯨꯅ ꯃꯥꯗꯤ ꯉꯥꯏꯍꯥꯛ ꯌꯨꯝꯕꯤ ꯑꯃꯗ ꯉꯥꯊꯗꯨꯅ ꯎꯏꯔꯨꯝ ꯇꯨꯝꯊꯔꯨꯔꯦ꯫ ꯂꯩꯇ ꯂꯥꯏꯔꯅ ꯍꯧꯔꯛꯄꯤ, ꯄꯣꯛꯄꯗꯒꯤ ꯅꯨꯡꯉꯥꯏꯕ ꯀꯔꯤꯅꯣ ꯃꯁꯛ ꯈꯪꯂꯛꯇ꯭ꯔꯕꯤ ꯑꯄꯣꯛꯄ ꯑꯄꯣꯛꯄꯤꯁꯨ ꯃꯁꯛ ꯈꯪꯗꯦ꯫ ꯃꯆꯥ ꯃꯁꯨ ꯌꯥꯎꯗꯕꯤ ꯑꯍꯜꯒꯤ ꯃꯇꯝ ꯑꯣꯏꯔꯕꯤ ꯅꯤꯡꯉꯝꯂꯥꯅ ꯃꯥꯕꯨ ꯌꯣꯛꯂꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯕꯨ ꯆꯥꯎꯅꯕ ꯌꯣꯛꯂꯛꯄꯤ ꯅꯤꯡꯉꯝꯂꯥꯁꯨ ꯑꯍꯜꯒꯤ ꯃꯇꯝ ꯑꯣꯏꯔꯗꯨꯅ ꯄꯨꯟꯁꯤ ꯆꯦꯡꯖꯦꯜꯂꯣꯏꯗꯨꯅ ꯇꯥꯏꯕꯪ ꯀꯩꯊꯦꯜ ꯀꯥꯔꯛꯄ ꯄꯨꯟꯁꯤ ꯂꯣꯝꯗꯨꯅ ꯂꯥꯏꯔꯦꯝꯂꯦꯟ ꯄꯥꯡꯈ꯭ꯔꯦ꯫ ꯅꯥꯏꯇꯣꯝ ꯇꯥꯔꯕꯤ ꯆꯝꯖꯔꯕꯤ ꯄꯨꯟꯁꯤꯅ ꯃꯥꯒꯤ ꯍꯟꯅ ꯌꯦꯡꯕꯗ ꯀꯅꯥ ꯂꯩꯇ꯭ꯔꯕꯗ ꯃꯥꯕꯨ ꯅꯤꯡꯊꯧ ꯀꯣꯅꯨꯡꯗ ꯅꯥꯏ ꯑꯣꯏꯍꯟꯈꯤꯕꯅꯤ꯫ ꯅꯤꯡꯉꯝꯂꯥꯒꯤ ꯌꯨꯝꯐꯝꯗꯨꯅ ꯃꯥꯒꯤ ꯑꯔꯥꯞꯄ ꯃꯔꯤ ꯃꯇꯥ ꯊꯣꯛꯄ ꯑꯃꯅ ꯅꯝꯗꯨꯅ ꯃꯨꯟꯕꯤꯈ꯭ꯔꯦ꯫ ꯍꯤꯡꯅꯕꯒꯤ ꯂꯝꯕꯤ ꯎꯔꯛꯇ꯭ꯔꯕꯗ ꯆꯪꯖꯐꯝ ꯂꯩꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛ ꯀꯣꯅꯨꯡꯁꯤꯗ ꯅꯥꯏꯒꯤ ꯆꯤꯡꯗ ꯆꯟꯈꯤ꯫ ꯃꯥꯒꯤ ꯀꯅꯥ ꯂꯩꯇꯦ, ꯑꯌꯣꯛꯄꯅꯤ, ꯍꯧꯐꯝ ꯃꯊꯣꯡ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯃꯥꯕꯨ ꯀꯅꯥꯅꯁꯨ ꯅꯛꯁꯤꯟꯅꯅꯤꯡꯗꯦ, ꯂꯣꯏꯅꯅꯤꯡꯗꯦ꯫ ꯇꯥꯊꯤ ꯇꯑꯣꯏꯅ ꯇꯧꯏ, ꯀꯞꯄꯗꯅ ꯃꯁꯔꯨꯞ ꯑꯣꯏꯔꯛꯏ꯫ ꯃꯁꯥꯒꯤ ꯆꯍꯤ 20 ꯃꯄꯨꯡ ꯐꯥꯔꯛꯄ ꯏꯟꯈꯠꯂꯛꯄ ꯃꯇꯝꯒꯤ ꯐꯖꯕꯅ ꯂꯣꯠꯁꯤꯟꯕ ꯌꯥꯗꯕ ꯃꯇꯝꯁꯤꯗ ꯀꯔꯥꯝ ꯆꯥꯎꯕ ꯅꯨꯄꯥ ꯀꯌꯥꯒꯤ ꯃꯤꯠꯌꯦꯡꯁꯨ ꯆꯪꯗꯕ ꯅꯠꯇꯦ꯫ ꯃꯥꯕꯨ ꯃꯃꯜ ꯌꯥꯎꯗꯕꯤ ꯑꯣꯏꯅ ꯈꯟꯕ ꯃꯤꯁꯨ ꯂꯩꯇꯕ ꯅꯠꯇꯦ꯫ ꯑꯁꯨꯝꯅ ꯄꯨꯟꯁꯤꯒ ꯁꯥꯒꯣꯟꯅꯕ ꯑꯋꯥ ꯅꯨꯡꯉꯥꯏ ꯊꯧꯗꯣꯛ ꯀꯌꯥꯗ ꯃꯥꯌꯣꯡ ꯌꯥꯗꯨꯅ ꯂꯥꯛꯄꯅ ꯉꯁꯤꯗꯤ ꯃꯐꯝꯁꯤꯅ ꯃꯥꯒꯤ ꯄꯨꯟꯁꯤꯒꯤ ꯈꯣꯡꯗꯥꯐꯝ ꯑꯣꯏꯔꯔꯦ꯫ ꯑꯌꯨꯛ ꯆꯨꯞꯄ ꯆꯔꯥ ꯆꯥꯗꯕ ꯃꯈꯩ ꯆꯔꯩ ꯐꯤ ꯁꯥꯕꯗ ꯃꯥꯗꯤ ꯋꯥꯔꯗꯨꯅ ꯑꯁꯨꯝ ꯇꯨꯝꯊꯔꯤꯉꯩ ꯈꯪꯍꯧꯗꯅ ꯃꯪ ꯑꯃ ꯃꯪꯉꯤ꯫ ꯀꯕꯣ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯤꯖꯔꯕ ꯌꯨ ꯀꯧꯕ ꯇꯨꯔꯦꯜ ꯑꯃꯗ ꯃꯗꯣ ꯈꯨꯠꯇ ꯅꯧ ꯄꯥꯏ ꯍꯤ ꯍꯣꯟꯗꯨꯅ ꯆꯠꯂꯤ ꯂꯩꯔꯤ ꯈꯣꯝꯕꯤ꯫ ꯅꯤꯡꯊꯝꯊꯥ ꯑꯣꯏꯕꯅ ꯇꯨꯔꯦꯜꯁꯨ ꯃꯌꯥꯡ ꯀꯪꯏ꯫ ꯁꯪꯕꯥꯟꯅꯕ ꯑꯇꯤꯌꯥꯒꯤ ꯃꯆꯨꯁꯨ ꯄꯥꯛꯂꯕ ꯏꯄꯥꯛ ꯏꯌꯥꯏꯗꯨꯗ ꯍꯩꯊꯔꯤ꯫ ꯑꯇꯤꯌꯥ ꯃꯥꯒꯤ ꯃꯆꯨ ꯄꯨꯝꯕ ꯇꯤꯟꯗꯨꯅ ꯍꯤꯗꯣ ꯑꯁꯨꯝ ꯂꯦꯞꯇꯅ ꯍꯣꯜꯂꯛꯄꯅ ꯈꯥꯝꯄꯥꯠ ꯌꯧꯔꯦ꯫ ꯃꯐꯝ ꯆꯥꯕ ꯇꯨꯔꯦꯜꯒꯤ ꯍꯤꯗꯦꯟ ꯃꯇꯥ ꯐꯕ ꯑꯃ ꯌꯦꯡꯂꯒ ꯍꯤ ꯑꯗꯨ ꯈꯥꯝꯃꯤ꯫ ꯂꯩꯉꯣꯏ ꯁꯦꯛꯊꯥ ꯃꯊꯛꯇꯨꯗ ꯈꯣꯡꯗꯣ ꯇꯥꯕꯗ ꯉꯥꯏꯔꯤ꯫ ꯏꯁꯤꯡ ꯏꯄꯥꯛꯇꯨꯗꯒꯤ ꯑꯆꯧꯕ ꯉꯥ ꯑꯃ ꯐꯜ ꯂꯥꯎꯅ ꯀꯣꯔꯣꯡ ꯅꯣꯡꯃꯗꯣꯜ ꯇꯝꯅ
ꯁꯤꯡꯅꯗꯨꯅ ꯐꯜ ꯂꯥꯎꯅ ꯆꯣꯡꯉꯤ ꯑꯗꯨꯒ ꯉꯥꯗꯨꯒꯤ ꯃꯌꯥꯗꯒꯤ ꯑꯆꯧꯕ ꯑꯔꯪꯕ ꯅꯨꯡ ꯑꯃ ꯑꯣꯊꯣꯔꯛꯂꯝꯃꯤ ꯅꯨꯡꯗꯣ ꯑꯣꯊꯣꯔꯛꯂꯝꯂꯒ ꯑꯆꯧꯕ ꯂꯦꯝꯂꯩ ꯉꯥꯗꯨꯗꯤ ꯏꯁꯤꯡ ꯃꯅꯨꯡꯗ ꯂꯨꯞꯊꯈ꯭ꯔꯦ ꯂꯩꯉꯣꯏ ꯁꯤꯛꯊꯥ ꯃꯊꯛꯇꯨꯗ ꯑꯔꯪꯕ ꯁꯅꯥ ꯑꯍꯤꯡꯕꯒꯨꯝ ꯑꯃꯛꯄ ꯍꯥꯏꯕꯗꯣ ꯃꯆꯦꯠ ꯑꯃ ꯌꯥꯎꯗꯅ ꯃꯉꯥꯜ ꯂꯤꯁꯤꯡ ꯐꯨꯗꯣꯡꯗꯨꯅ ꯂꯩ ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯃꯥꯗꯤ ꯏꯉꯛ-ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩ ꯍꯧꯖꯤꯛꯇ ꯃꯤꯠꯃꯥꯡꯃꯛꯇꯗ ꯈꯪꯍꯧꯗꯅ ꯆꯣꯡꯈꯠꯂꯛꯄ ꯂꯦꯝꯂꯩ ꯉꯥꯗꯨꯗꯤ ꯃꯁꯥꯏꯒꯨꯞ ꯑꯅꯤꯗꯣ ꯍꯨꯃꯥꯏꯗꯧꯅ ꯄꯥꯛꯏ ꯃꯃꯩꯗꯨꯁꯨ ꯉꯥ ꯑꯇꯩꯗꯧꯅ ꯃꯥꯟꯅꯗꯦ ꯆꯣꯡꯄꯦꯗꯧꯅ ꯈꯜꯂꯤ ꯑꯁꯨꯛ ꯆꯥꯎꯕ ꯐꯖꯕ ꯅꯤꯡꯊꯤꯖꯕ ꯉꯥꯗꯤ ꯑꯃꯨꯛꯇꯁꯨ ꯎꯈꯤꯗ꯭ꯔꯦ ꯅꯤꯡꯊꯤ ꯇꯨꯔꯦꯜꯗꯒꯤ ꯀꯥꯔꯛꯄ ꯂꯦꯝꯂꯩ ꯉꯥꯔ ꯑꯃꯨꯛꯁꯨ ꯃꯈꯜꯂꯤ ꯂꯦꯝꯂꯩ ꯃꯥꯒꯤ ꯃꯁꯥꯗꯨꯁꯨ ꯄꯨꯝꯂꯥ ꯃꯃꯤꯠ ꯑꯅꯤꯁꯨ ꯍꯤꯒꯣꯛ ꯃꯆꯨꯅ ꯂꯩꯇꯦꯡ ꯑꯣꯏ ꯌꯦꯡꯕꯗ ꯄꯦꯟꯅꯥꯏꯗꯦ ꯑꯗꯨꯕꯨ ꯇꯦꯜꯂꯕ ꯃꯤꯀꯨꯞꯅꯤ ꯏꯄꯥꯛ ꯏꯌꯥꯏꯗ ꯀꯣꯡꯒꯣꯜꯅ ꯇꯥꯈꯤ ꯃꯤꯀꯨꯞ ꯑꯃ ꯄꯜꯂꯝꯂꯒ ꯉꯥꯗꯨꯅ ꯑꯣꯊꯣꯛꯂꯝꯕ ꯑꯔꯪꯕ ꯄꯣꯠꯁꯛ ꯑꯗꯨꯗꯤ ꯑꯗꯨꯃꯛ ꯂꯩꯉꯣꯏ ꯁꯤꯛꯊꯥ ꯃꯊꯛꯇ ꯑꯗꯨꯃꯛ ꯇꯥꯗꯨꯅ ꯂꯩ ꯏꯉꯛ-ꯉꯛꯅ ꯑꯗꯨꯃꯛ ꯌꯦꯡꯂꯒ ꯂꯩ ꯈꯨꯠꯅ ꯄꯥꯏꯅꯤꯡꯕꯁꯨ ꯑꯗꯨꯃꯛ ꯐꯥꯎꯗꯦ ꯊꯋꯥꯏ ꯇꯥꯅ ꯌꯦꯡꯅꯤꯡꯕ ꯅꯠꯇꯅ ꯑꯇꯩ ꯊꯣꯏꯅ ꯃꯁꯥꯗ ꯐꯥꯎꯗꯦ ꯂꯦꯞꯂꯝꯕꯗꯒꯤ ꯑꯔꯪꯕ ꯄꯣꯠꯁꯛꯇꯨꯅ ꯇꯥꯔꯤꯕ ꯃꯄꯥꯗꯨꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯄꯨꯛꯅꯤꯡ ꯍꯨꯅ ꯅꯤꯡꯊꯤꯖꯩ ꯑꯔꯪꯕꯗꯣ ꯁꯅꯥꯗꯒꯤꯁꯨ ꯍꯦꯟꯅ ꯂꯪꯕ ꯄꯣꯠꯁꯛꯁꯤꯗꯒꯤ ꯑꯇꯣꯞꯄ ꯃꯐꯝ ꯀꯩꯗꯁꯨ ꯅꯥꯊꯩꯅꯤꯡꯕ ꯐꯥꯎꯗꯦ ꯃꯤꯠꯌꯦꯡ ꯄꯨꯝꯕ ꯍꯩꯊꯔꯤ ꯑꯁꯨꯝꯅ ꯃꯤꯠ ꯀꯨꯞꯇꯅ ꯑꯔꯪꯕ ꯄꯣꯠꯁꯛꯇꯨꯗ ꯌꯦꯡꯂꯤꯉꯩ ꯑꯔꯪꯕ ꯄꯣꯠꯁꯛ ꯑꯗꯣ ꯇꯞꯅ ꯇꯞꯅ ꯌꯦꯔꯨꯝ ꯃꯀꯨꯅ ꯆꯦꯈꯥꯏꯔꯛꯄꯗꯧꯅ ꯇꯞꯅ ꯇꯞꯅ ꯃꯩ ꯆꯠꯅ ꯆꯦꯈꯥꯏꯔꯛꯂꯦ ꯃꯩ ꯆꯠꯂꯕ ꯌꯦꯔꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯁꯅꯥ ꯃꯆꯨꯒꯤ ꯄꯤꯡꯇꯛ ꯆꯤꯡꯇꯛ ꯇꯧꯕ ꯁꯅꯥ ꯃꯆꯨꯒꯤ ꯊꯦꯡꯒꯨ ꯑꯃ ꯊꯣꯔꯛꯂꯦ ꯄꯤꯛꯈ꯭ꯔꯕ ꯊꯦꯡꯒꯨ ꯃꯆꯥꯗꯨꯅ ꯃꯉꯛꯇꯣ ꯊꯥꯡꯒꯠꯇꯨꯅ ꯃꯨꯟꯅ ꯌꯦꯡꯂꯛꯏ ꯅꯨꯡꯁꯤ ꯅꯨꯡꯁꯤꯅ ꯇꯥꯏꯕꯪ ꯐꯥꯎꯔꯛꯄꯗ ꯉꯥꯏꯔꯤꯕ ꯑꯉꯥꯡ ꯅꯋꯥ ꯑꯃꯒꯨꯝ ꯑꯗꯨꯕꯨ ꯄꯤꯛꯂꯤꯕ ꯊꯦꯡꯒꯨꯗꯨꯅ ꯂꯩꯔꯤ ꯈꯨꯝꯕꯤ ꯌꯦꯡꯅ ꯅꯃꯨ ꯇꯥꯏꯕꯪ ꯃꯤꯒꯨꯝ ꯇꯥꯏꯕꯪ ꯃꯤꯔꯣꯜ ꯂꯣꯜꯂꯛꯂꯦ ꯈꯣꯏꯅꯧ ꯅꯪꯕꯨ ꯅꯨꯡꯁꯤꯕꯤ ꯇꯥꯏꯕꯪ ꯑꯣꯏꯕꯤ ꯂꯥꯏꯕꯛ ꯆꯥꯎꯕꯤ ꯈꯣꯏꯅꯧ ꯅꯪꯕꯨ ꯉꯥꯏꯔꯤ ꯇꯃꯨ ꯀꯩꯊꯦꯜ ꯂꯝꯌꯥꯏꯗ ꯀꯩꯊꯦꯜ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥꯅ ꯃꯈꯣꯏꯅꯧ ꯈꯣꯏꯌꯨꯝ ꯂꯥꯏꯔꯦꯝꯕꯤ ꯀꯣꯟꯊꯣꯡ ꯂꯥꯏꯔꯦꯝꯕꯤꯅ ꯅꯪꯕꯨ ꯉꯥꯏꯍꯧꯋꯤ ꯃꯊꯪ ꯀꯨꯝꯒꯤ ꯏꯕꯨꯙꯧ ꯃꯣꯏꯔꯥꯡ ꯊꯥꯡꯖꯤꯡ ꯍꯔꯥꯎꯕꯗ ꯌꯥꯎꯗ ꯌꯥꯗꯦ ꯈꯣꯏꯅꯧ ꯅꯪꯅ ꯃꯤꯌꯥꯝ ꯃꯥꯡꯗ ꯍꯔꯥꯎ ꯃꯊꯣꯏ ꯀꯥꯅ ꯖꯒꯣꯏ ꯁꯥꯕꯗꯣ ꯌꯦꯡꯅꯤꯡꯉꯤ ꯂꯥꯛꯇ ꯌꯥꯗꯦꯀꯣ ꯈꯣꯏꯅꯧ ꯂꯩꯔꯤ ꯈꯨꯝꯕꯤꯗꯣ ꯏꯉꯛ-ꯉꯛꯅ ꯇꯤꯉꯛ-ꯇꯤꯉꯛ ꯉꯛꯆꯥꯟꯅꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩ ꯇꯥꯏꯕꯪ ꯃꯤꯔꯣꯜ ꯈꯪꯕ ꯊꯦꯡꯒꯨꯗꯨ ꯎꯕꯗ ꯑꯁꯨꯝꯅ ꯊꯦꯡꯒꯨꯗꯨꯒꯤ ꯃꯪꯂꯥꯟꯗ ꯇꯥꯎꯗꯨꯅ ꯂꯩꯔꯤꯉꯩ ꯃꯪꯕ ꯍꯧꯕꯇ ꯉꯥꯏꯔꯤꯕ ꯃꯪꯂꯥꯟ ꯑꯗꯨ ꯀꯥꯏꯈ꯭ꯔꯦ ꯄꯥꯝꯕꯣꯝꯗꯨꯗ ꯌꯣꯠ ꯃꯆꯤꯟ ꯇꯨꯝꯕ ꯑꯃꯅ ꯆꯛ ꯂꯥꯎꯅ ꯑꯇꯝꯅꯅ ꯊꯤꯜꯂꯛꯄꯗꯨꯗꯗꯤ ꯈꯪꯕꯣꯏ ꯂꯥꯛꯄꯣꯏ ꯇꯨꯝꯂꯝꯕꯗꯒꯤ ꯃꯤꯀꯞ ꯊꯣꯛꯂꯛꯂꯦ ꯑꯌꯣ ꯑꯌꯣ ꯍꯥꯏꯕ ꯋꯥꯍꯩꯁꯤꯅ ꯆꯤꯝꯕꯥꯜꯗꯒꯤ ꯈꯪꯍꯧꯗꯅ ꯊꯣꯛꯂꯛꯂꯦ ꯄꯥꯝꯕꯣꯝꯗꯒꯤ ꯆꯤꯟꯊꯔꯛꯂꯤꯕ ꯑꯉꯥꯡꯕ ꯏꯈꯦꯡꯗꯨꯅ ꯆꯦꯟꯊꯔꯛꯂꯦ ꯂꯦꯞꯄ ꯂꯩꯇꯅ ꯊꯝꯕꯧ ꯍꯦꯔꯥ ꯉꯝꯖꯕꯤ ꯅꯨꯖꯥ ꯃꯥꯒꯤ ꯄꯥꯝꯕꯣꯝꯗꯒꯤ ꯆꯤꯟꯊꯔꯛꯂꯤꯕ ꯏ ꯑꯗꯨ ꯈꯛꯄ ꯀꯧꯕ ꯂꯩꯔꯝꯗꯦ ꯌꯣꯠ ꯃꯆꯤꯟ ꯇꯨꯝꯕꯗꯨꯒꯤ ꯆꯩꯅꯥꯁꯨ ꯃꯥ ꯈꯥꯡꯕ ꯉꯝꯂꯝꯗꯦ ꯆꯩꯅꯥꯗꯨꯒꯤ ꯃꯔꯛꯇ ꯃꯤꯠꯃꯥꯡꯗ ꯁꯝꯖꯣꯛ ꯀꯣꯅꯨꯡꯗ ꯃꯅꯤꯡ ꯃꯈꯥ ꯇꯧꯅ ꯍꯥꯏꯅ ꯍꯨꯝꯅ ꯄꯥꯜꯂꯤꯕꯤ ꯂꯩꯃꯔꯦꯝꯕꯤ ꯄꯣꯁꯤꯒꯥꯅ ꯃꯃꯤꯠ ꯑꯅꯤ ꯉꯥꯡꯁꯛ ꯉꯥꯡꯅ ꯈꯨꯠꯇ ꯌꯣꯠ ꯃꯆꯤꯟ ꯇꯨꯝꯕ ꯑꯃ ꯄꯥꯏꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯉꯛꯄꯅ ꯈꯝ ꯊꯦꯡꯂꯦ ꯑꯗꯨꯕꯨ ꯃꯍꯥꯛ ꯁꯤꯃꯁꯨ ꯈꯪꯏ ꯃꯍꯥꯛꯅ ꯆꯩꯅꯥ ꯐꯪꯂꯤꯕꯁꯦ ꯌꯣꯠ ꯃꯆꯤꯟ ꯇꯨꯝꯕ ꯑꯁꯤꯅꯅꯤ ꯑꯀꯤꯕꯅ ꯃꯁꯥꯗꯣ ꯅꯤꯛ ꯅꯤꯛ ꯂꯥꯎꯏ ꯂꯩꯔꯤ ꯃꯔꯛꯁꯤꯗ ꯂꯩꯃꯔꯦꯝꯕꯤ ꯄꯣꯁꯤꯒꯥꯅ ꯍꯩ ꯃꯤꯅꯥꯏ ꯃꯤꯅꯥꯏ ꯃꯆꯥ ꯑꯩꯅ ꯀꯔꯤ ꯍꯥꯏ ꯉꯁꯤ ꯍꯌꯦꯡꯁꯤꯗ ꯆꯔꯩ ꯐꯤꯁꯦ ꯁꯥꯕ ꯂꯣꯏꯁꯤꯜꯂꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯒ ꯃꯁꯤꯗ ꯊꯋꯥ ꯁꯥꯗꯕꯒꯨꯝ ꯃꯣꯟꯗꯨꯝ ꯃꯣꯟꯇꯦꯛꯇ ꯉꯥꯊꯗꯨꯅ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯗꯨꯅ ꯂꯩꯊꯣꯛꯂꯤꯕꯣꯏꯔꯦ ꯍꯩ ꯃꯤꯅꯥꯏ
ꯃꯤꯅꯥꯏ ꯃꯆꯥ ꯍꯧꯔꯛꯐꯝ ꯈꯪꯗꯕꯤ ꯀꯣꯅꯨꯡꯁꯤꯗ ꯅꯊꯤꯕꯣꯡ ꯊꯥꯛꯂꯤꯕꯁꯦ ꯂꯦꯝꯅ ꯊꯥꯛꯄ ꯅꯠꯇꯦꯅꯦ꯫ ꯑꯀꯟꯕ ꯇꯤꯡꯈꯪ ꯄꯥꯟꯕ ꯋꯥꯍꯩ ꯄꯔꯦꯡꯁꯤꯡꯁꯤꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯉꯣꯟꯗꯗꯤ ꯄꯨꯕ ꯊꯥꯡꯕ ꯉꯝꯗ꯭ꯔꯕ ꯆꯩꯅꯥ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯋꯥꯍꯩ ꯑꯃꯇꯗꯤ ꯍꯥꯏꯖꯕ ꯉꯝꯗꯅ ꯃꯍꯥꯛ ꯃꯤꯠꯂꯨꯗꯒꯤ ꯂꯦꯞꯄ ꯅꯥꯏꯗꯕ ꯂꯦꯞꯅꯥꯏꯗꯕ ꯏꯆꯦꯜꯅ ꯃꯥꯏꯊꯣꯡꯗꯨꯗ ꯑꯔꯦꯞꯄ ꯂꯩꯇꯅ ꯆꯤꯟꯊꯔꯛꯂꯦ꯫ ꯋꯥ ꯉꯥꯡꯕ ꯉꯝꯕꯒꯤ ꯄꯥꯡꯒꯜ ꯃꯉꯣꯜꯗ ꯂꯩꯔꯝꯗꯦ꯫ ꯃꯥꯒꯤ ꯑꯁꯤꯒꯨꯝꯕ ꯇꯨꯃꯤꯟ ꯂꯩꯁꯤꯟꯕ ꯃꯇꯧꯁꯤ ꯎꯔꯒ ꯍꯦꯟꯅꯗꯨ ꯈꯣꯏꯔꯥꯡꯉꯤ ꯂꯩꯃꯔꯦꯝꯕꯤꯗꯤ꯫ ꯂꯩꯃꯔꯦꯝꯕꯤꯅ "ꯅꯆꯤꯟꯗꯣ ꯄꯥꯟꯗ꯭ꯔꯣ? ꯑꯩꯅ ꯍꯥꯏꯔꯤꯁꯤ ꯈꯨꯝꯃꯨ꯫ ꯇꯨꯃꯤꯟ ꯂꯩꯁꯤꯜꯂꯒ ꯈꯔ ꯀꯞꯁꯤꯟꯅꯔꯒ ꯌꯥꯅꯤ ꯈꯟꯕ꯭ꯔꯅꯦꯍꯦ? ꯃꯇꯨꯡ ꯃꯅꯥꯎ ꯁꯤꯂꯝ ꯑꯃ ꯇꯥꯛꯄꯗ ꯍꯦꯛ ꯈꯣꯏꯖꯪꯗ꯭ꯔꯕ ꯅꯃꯤꯠ ꯑꯅꯤꯗꯣ ꯌꯣꯠ ꯃꯆꯤꯟ ꯑꯇꯨꯝꯕ ꯑꯅꯤ ꯇꯧꯗꯨꯅ ꯀꯣꯊꯣꯛꯀꯗꯕꯅꯤ ꯈꯪꯉꯨ." ꯑꯀꯤꯕ ꯑꯃꯗꯤ ꯆꯩꯅꯥ ꯑꯅꯤꯅ ꯄꯨꯟꯅ ꯏꯔꯣꯏꯅꯗꯨꯅ ꯆꯠꯂꯤꯉꯩ ꯃꯃꯤꯠ ꯑꯅꯤ ꯌꯣꯠ ꯃꯆꯤꯟ ꯑꯇꯨꯝꯕꯅ ꯀꯣꯊꯣꯛꯀꯅꯤ ꯍꯥꯏꯕ ꯋꯥꯍꯩꯁꯤ ꯇꯥꯕꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯤꯠ ꯄꯥꯏ, ꯑꯃꯨꯛꯀ ꯍꯦꯟꯅ ꯀꯤ꯫ ꯑꯗꯨꯅ ꯇꯨꯃꯤꯟ ꯂꯩꯁꯤꯟꯕꯁꯦ ꯑꯐꯕ ꯑꯆꯨꯝꯕ ꯑꯣꯏꯔꯣꯏ ꯈꯟ ꯂꯩꯔꯤ ꯈꯨꯝꯅꯤꯡꯕꯣꯏ ꯈꯨꯝꯅꯤꯡꯗꯕꯣꯏ ꯂꯀꯛ ꯂꯀꯛ ꯇꯧꯅ꯫ ꯂꯩꯃꯔꯦꯝꯕꯤ ꯉꯥꯛꯄꯤꯒꯅꯤ, ꯑꯄꯪꯕ ꯅꯅꯥꯏꯅꯤ ꯈꯟꯗꯨꯅ ꯍꯌꯦꯡꯗꯒꯤꯗꯤ ꯂꯩꯃꯔꯦꯝꯕꯤꯅ ꯄꯥꯝꯗꯕ ꯊꯕꯛ ꯑꯃꯇ ꯇꯧꯔꯔꯣꯏ꯫ ꯅꯣꯡꯃꯤꯔꯛꯏ ꯃꯥꯏꯊꯣꯡ ꯑꯗꯣ ꯑꯁꯥꯎꯕ ꯄꯨꯝꯕ ꯍꯩꯊꯔꯝꯕꯗꯣ ꯃꯤꯀꯨꯞ ꯑꯃꯗ ꯂꯣꯏꯅ ꯃꯥꯡꯈꯤ ꯁꯛꯂꯣꯟ ꯌꯥꯝꯕꯤ ꯑꯃꯒꯨꯝ꯫ "ꯑꯗꯨꯅꯤꯗꯅ ꯊꯕꯛ ꯇꯧꯕ ꯍꯥꯏꯕꯁꯦ ꯆꯦꯛꯁꯤꯟꯅ ꯇꯧꯒꯗꯕꯅꯤ꯫ ꯀꯅꯥ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯐꯍꯟꯅꯤꯡꯗꯨꯅ ꯋꯥꯔꯛꯄꯅꯤ꯫ ꯅꯪꯅ ꯁꯥꯔꯤꯕ ꯆꯔꯩ ꯐꯤꯁꯦ ꯏꯄꯥꯝ ꯈꯥꯒꯤ ꯂꯝꯗꯨꯒꯤ ꯌꯨꯅꯥꯟ ꯀꯣꯅꯨꯡꯗ ꯍꯥꯏꯅ ꯍꯨꯝꯅ ꯄꯥꯜꯂꯤꯕ ꯏꯇꯩ ꯏꯕꯨꯡꯉꯣ ꯈꯥꯒꯤ ꯅꯤꯡꯊꯧ ꯆꯦꯡꯐꯦꯂꯤꯒꯤ ꯀꯨꯝꯁꯤ ꯀꯨꯝꯒꯤ ꯈꯨꯗꯣꯜ ꯇꯧꯒꯦ ꯈꯜꯂꯤꯕꯅꯤ꯫ ꯍꯤꯌꯥꯡ ꯍꯤꯔꯦꯟ ꯇꯥꯟꯅꯕꯒꯤ ꯑꯊꯣꯏꯕ ꯀꯨꯝꯃꯩꯗ ꯅꯪꯅ ꯁꯥꯕ ꯆꯔꯩꯁꯦ ꯑꯁꯤꯅ ꯂꯦꯡꯌꯥꯟ ꯑꯣꯏꯍꯟꯒꯦ ꯄꯥꯏ ꯃꯅꯨꯡꯗ ꯈꯟꯈ꯭ꯔꯦ꯫ ꯑꯗꯨꯒꯤꯅꯤ ꯅꯪꯅ ꯁꯥꯔꯤꯕ ꯆꯔꯩ ꯐꯤꯗꯨꯗ ꯄꯨꯛꯅꯤꯡ ꯑꯃꯇ ꯆꯣꯏꯊꯣꯛꯇ ꯋꯥꯈꯜ ꯑꯃꯇ ꯂꯥꯡꯐꯩ ꯆꯠꯇꯅ ꯁꯤꯂꯝꯗꯣ ꯄꯥꯡꯍꯟꯅꯤꯡꯕꯅ ꯑꯁꯥꯎꯕꯅ ꯃꯥꯡꯑꯣꯏꯅꯕꯅꯤ." ꯂꯩꯃꯔꯦꯝꯕꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯔꯨ ꯂꯨꯛꯂꯒ "ꯐꯒꯅꯤ ꯂꯩꯃꯔꯦꯝꯕꯤ." ꯋꯥꯗꯣ ꯂꯣꯏꯁꯤꯟꯕ ꯅꯪꯗꯦ ꯂꯩꯃꯔꯦꯝꯕꯤꯅ ꯑꯃꯨꯛ ꯃꯔꯛ ꯊꯜꯂꯛꯏ꯫ "ꯌꯦꯡꯉꯣꯏ, ꯀꯕꯣ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯇ ꯅꯪꯒꯨꯝꯅ ꯆꯔꯩ ꯐꯤꯁꯥ ꯍꯩꯕꯤ ꯅꯨꯖꯥ ꯑꯃꯠꯇꯕꯨ ꯂꯩꯇꯦꯗꯣ꯫ ꯁꯅꯥ ꯀꯣꯅꯨꯡꯁꯤꯒꯤ ꯏꯌꯣꯡꯁꯪ ꯑꯁꯤꯒꯤ ꯊꯧꯗꯥ ꯄꯨꯝꯕ ꯅꯪꯅ ꯃꯇꯤꯛ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯔꯦ ꯈꯟꯗꯨꯅ ꯂꯣꯏꯅ ꯁꯤꯟꯅꯔꯤꯕꯁꯤꯅꯤ꯫ ꯑꯗꯨꯅ ꯂꯩꯃꯔꯦꯝꯕꯤ ꯑꯩꯒꯤ ꯃꯥꯏ ꯈꯨꯍꯟꯕ ꯌꯥꯕ ꯅꯠꯇꯦ, ꯈꯪꯉꯕ? ꯑꯗꯨꯅꯅꯦ ꯑꯩꯒꯤ ꯃꯥꯏ ꯄꯥꯛꯍꯟꯕ, ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯃꯥꯡꯗ ꯁꯥꯃꯨ ꯃꯥꯏ ꯄꯥꯛꯍꯟꯕ ꯍꯥꯏꯁꯦ ꯅꯪꯒꯤ ꯈꯨꯠꯇ ꯂꯩꯔꯕꯅꯤ꯫ ꯃꯁꯤ ꯈꯪꯅ ꯅꯪꯅ ꯆꯠꯀꯗꯕꯅꯤ." ꯃꯥꯒꯤ ꯍꯥꯏꯐꯝ ꯊꯣꯛꯄ ꯉꯥꯡꯐꯝ ꯊꯣꯛꯄ ꯈꯔ ꯎꯔꯥꯎ ꯊꯔꯥꯎꯔꯝꯂꯒ ꯇꯨꯃꯤꯟ ꯆꯠꯈ꯭ꯔꯦ꯫ ꯅꯥꯏꯁꯤꯡꯗ ꯆꯜꯍꯧꯔꯤꯕꯤ ꯂꯩꯔꯤꯗꯣ ꯂꯩꯃꯔꯦꯝꯕꯤꯅ ꯊꯣꯛꯈꯤꯕꯒ ꯃꯈꯥ ꯊꯥꯕ ꯅꯥꯏ ꯑꯃ ꯑꯣꯏꯕꯒꯤ ꯊꯧꯒꯜꯂꯣꯟ ꯎꯠꯄꯒꯤ ꯃꯀꯣꯛ ꯅꯣꯟꯊꯔꯝꯕꯗꯣ ꯅꯣꯡꯈꯠꯂꯦ꯫ ꯑꯗꯨꯒ ꯄꯥꯝꯕꯣꯝꯗ ꯌꯣꯠ ꯃꯆꯤꯟꯅ ꯊꯤꯟꯈꯤꯕꯒꯤ ꯆꯩꯅꯥꯗꯨ ꯈꯥꯡꯖꯗꯨꯅ ꯆꯔꯩ ꯐꯤꯁꯥ ꯊꯝꯈ꯭ꯔꯦ꯫ ꯋꯥꯔꯤꯁꯤꯒꯤ ꯑꯅꯤꯁꯨꯕ ꯇꯥꯡꯀꯛ ꯃꯤꯌꯥꯝꯗ ꯂꯥꯟꯊꯣꯛꯆꯈ꯭ꯔꯦ꯫ ꯋꯥꯔꯤꯁꯤ ꯇꯥꯕꯤꯔꯒ ꯑꯗꯣꯝꯒꯤ ꯃꯣꯠ ꯑꯗꯨ ꯀꯃꯦꯟꯗ ꯊꯝꯕꯤꯔꯝꯃꯨ ꯑꯃꯗꯤ ꯃꯈꯥ ꯇꯥꯕ ꯏꯄꯤꯁꯣꯠ 3 ꯇꯥꯕꯤꯅꯤꯡꯕꯁꯤꯡꯅ ꯀꯃꯦꯟꯗ ꯏꯄꯤꯁꯣꯠ 3 ꯍꯥꯏꯅ ꯊꯝꯕꯤꯔꯝꯃꯨ꯫ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯟ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫